Morehda ngarang amadi ngasiga thana dengue case ahum Nouna thengnakhre case ani adu Moreh hospital da leiba Krisna diagnostic center da chingnaba Meeoi mapan test tawda thengnakhibani hairi Meeoi ahum adudi Moreh gi Phaicham veng Tingtong veng amadi Lhangnom veng dagini hairi case ahum asi tharaga Moreh da punna dengue case tifu youkhre case thengnariba mafam sing aduda special malaria unit Moreh gi team na check-in thawang lokhatpa hokre Ngasi Jiribam District ki Deputy Commissioner W.Malemnganba Chenglei IAS na matam kuina chahi tara mangarom posting pidana leiruraba Borobekra Sub Division ki office semzillaba matungda ngasi degi SDC Borobekra office thabak tawba haunaba Nouna office hangdokre ngasi degi thoram aduda Deputy Commissioner W.Malemnganba Chenglei na paumi singda hai Jiribam ki SDC Borobekra office asi Jiribam headquarter degi kilometer kumari ro lapna leibani Office asi matam kuina mathau tawdana leibana headquarter digi operate tawrambadu handakti Chief Minister gi maikai digi sub divisional development plan sing lakhalakpadagi district administration Jiribam na SDC office asi repairing khara tawraga SDC amadi office staff sing asi dagi famba horagani Aduna SDC office asi headquarter dagi thabak tawbada khazana thiba income certificate na chingba che-chang lokthokpada khudongchadaba mayokne haujikti mafam asida SDC office hangdokpadagi hana thengnaramb awaba adu koklagani haina mahakna haiki ngasigi thoram aduda ADC Jiribam SDC Borobekra gi OC Pradhan ward member sing amadi social worker sing su saruk yaki